क्लास 8 की अंगांग सीनियर हाटप ngasi sumem gidamakta seng bathokhiba crime story amamu puduna laksari what is si kamaina tobono haiba khangna bagidamakta video sibu lobe phawu yengbiu haijar video sibu yengbiba mayam gi marakta school tamliba mahiroi kaya ama yaurungani mahiroi nataba yawba daragasu aihoina school tamlingai matamdu haifet ningsingduna yengminasi chahi hobagi school kaaba hawrani suti karakpagi fresh oina mahai tamba chane aduga school da laagana amuk maru mapang une aroiba pungpham haibadi suti thabagi matam amuk ngai machi satra satra singi machani asumna nayan santani hariba nupa se su faurami 2025 chahi asimaki august 19 da mahak school last period loiba matam da harauduna bag ta mapot machai hapchilaga school dagi mayum da thoklakibani mahak school campus tudagi thokrabani ko adubu amuk hanna ikui kuidana mahak amuk campus ta changki handakti harau harau thokiba adugumna changaktre mong amada changaki setliba school dress to da e taiduna wana changakpagi phibam da uki aduga khanghaudana laimai du da tusankibani magi phibam du da laijaramba oja amadi satra satri singsu pakhatnaki angakpa poknaki khanaki kanana satra adugi phibam du aduk thina sokhalibano maki yeknabana kanano haidana kana leiba jatno haidana media de case gi matang da satra satri singna protest onaki nungai taba phongdo pa utki asumna oiri sigi marumda kari karamba leibano mai tamliba amada adumna tauriba karigino haibado punna loiba fawba tamina seb khangmina seb aikoina school hairaga di ani suba safe home niadana khanari bani mafam aduda lairik lai su tamba tharga macha masudu tungda afaba wakal khanba ngamba misak ama oina ba haidana khanaiba adumaina thana bani haba tare asumna afaba kaya takpi tambina ba life lesson kaya ama khangan ba haidana school tamhanari ba ngaktani kanana macha masu singbu school duda fattaba tamu chona thaga doino adugi natti mahi masing tamlaga makhoina matik chaba mi amamam oina ba afaba oina ba haidana thanari ba ngaktani adumna khanlaga akhigi nayan gi mapa mamanasu nayan bu school du da tharaki bani nayan santani hariba satrasi ahmedabad ki yamna chamba imung amada pokhi bani mahaksi pukchil chawba menung silaiba adugi damakta mayamna sunungsi lamchat phajaba adugi damakta su khangnai school da oirabasu magati nariba mamanabi singi oirabasu mateng adumak tobi magi emungda magi kaka cousin amadi maboksule mahakna ahal oi aduna mayam dugi thawai ni habi yare maramdi imung dugi nungaina bapumba mahak yaudragadi kaisu natti aduna mabu yamna nuksijai nayansi ahmedabad ki kokhra hariba jaga sida laiba 7 days adventist higher secondary school da tamme mahak class 10 tamlami class 10 si student singi yamna maru oiba tangkak kamani masida apamba hainajaba subject khaidoktuna tamba haurabani punsigi ahanba achauba exam masida thagadoini marksu matamduda pakhatlamgani pukning laitaba ngamjaramoiba pressure kaya amasu mangoda phauramgani mamangda su panjakiba nayan gi cousin amasu school odu tamme class 8 tani ko class 8 ta tamme machin manaw ani sigi marakta yamna special oiba mari ama laini manaw pana mangonda wari amabul leiragadi share adum tawe doinina nayan su manaw pigida makta khallaga yamna protective oje luna khanjai amana amagi da makta fazana lepnai machin manaw oiragasu marup amagumna laini sahi sigi august 13 da haidi ikui dana thokiba thokdo oige doini ko sahi sigi august 13 da nayan gi manaw pado magi marup singa steer da kumthamina rakhi maduda yamna chinba maramna magi manaw paduga atopa satra magi classmate amaga haiba tare thomgaina khiba oige doini khuningna thin khibani madugi damakta singnaram khib wakal khathaba ngamdre bangaktani ko haidi class 8 19 ka haibuse mature oidribani wakal khathaba ngamdribani kaisu nataba maram amadagi sauna khibuduna matamgi matung ina sumsum lakpada kona thangda kaisu nataba wado gamuk yamna chawba yeknaba ma ohelakhi haibado makhoina khanghoba natti adumna makhoigi marakta thoki nayan gi manaw panasu wafamado
mayamda chattuna tamlui nayansu manau pagini bu haiba taragadi ngak selage haidana leijabani aduna makhoi anigi marakta changaga khoigi phathanau haiduna khamdokhiba adubu matam adudadi pakna matter tawnaramdi haidi kaisu leitana khanabado haiba tare haidi asugumlaba thodok ama thoklakidori thoklakani haibasidi kanana khangdoino kanamtana khangba natti nayanna manau pagi damakta leptuna angang aduda hanna hairaga khanarunu haidana problem solve su tawkhrabani haujiga mu chahi sigi 19 August tani ayuki matamdani nungti gi tawbugumna naya magi mayumda school thoamdaida chatluki gena hairamki magi imung manungnadi khangjaba natteko haibadi thodok ama thokadori habase mikup aduda ukhiba ngasai saktam aduna aroiba saktam oigani haibadi khangkhidi kanana bu khangdoino nungti gi adum school chatli ama tawri ko li lai adum khanggjaba amta nattiba adubu yamna angakpa thodok neba thoibase nayansu school chatkibaniba lamhen makut pa kem tawde class fazana dum yarame aduga suti thanar pa matamda magi bag purga mayumda hannana bahaidana thokibani matam du fawda ahong ba mata leiba natte ba haraw raw thoki habaduni adunga sai hanjal pa matamdana phibam gaira hanjal pa duni ko aduni lakadoise loinana school dugi miyam nanga hakki matungda kari oirakani habasu khangba mata natte kanamtana khangba ngamde mayum hani thokiba nayan amuk hanna halaki school duda magi uniform du I taireba doi nangak sangang I tairabani dongan ba phibam ma oiraga lakibani madugi maramna magi hakchangda thangna hanjin hanjina thinbagi makhun kayama tare adunadi mahak lep phawba ngamdaba makhai gyan mangaga takibado atay matamdadi school da thodok ama thokpaga akhoi irang langnaiba marang toiba adubu numitugi thodok tudadi mayamdo marang langnaba adugi mathong maram khangnadaba adum amta leitre tumin loi leinari auba makhoi pumnamak sok chatki ngaktang duda karino tawriba haiba gyan takidabani mayam mangda nayan China do khangki khangba ngamdabadagidi leimaida takibani chairax da amuk hainingidi problem ama oirisi school dugi authority sini kana amatana mating pangkidi report ki matung ina mafam adu da minute 15 dagina 30 phawba kana amata nan gi mating pangkidi changchandna hawgulodi lep tana khoigi yenga lila yeng bai ta mi sina so en nari hai tar gadi yenga leibudo kanbi bagi mohutta khoigi help to bagi mohutta ha tare film ama yeng bagum na yenga ga leine ha tare aduga mating bang ga su thawaina pukning changna thawai wana tholaktuna mating pang khidi hai tare amta yaudi da maindo samna harabada thau sa de ha magi mama su phone dagi pau ta duna nayan ge auntie ga ha tare mafam aduda lakhi mama adudi machagi phemam aduda khoigi yam chokna leramba ubududa thamoi da puba ngamdaba makhai kapchaki kanana bu ngamdoino macha aduna oiramliba phibam du thangna hanjana thinbagi phibam du ta lerama mayamna yeng kanana karamba mama na ngamdoino sini leimaida adumak targa leramli mama na waraga su wana ngamnaba tawraga auto ama faduna manakta leba private hospital ma da purakibani news ta nayan gi mapana haibada kana amatana angang dubu lokhatlaga thambiramde makhutna fauda so omde dana hairi magi antina su school gi asoba su leina hai makhoina hospital da pukhatnaba su honaramde satra kharagi matengna auto da haptuna purakhibani dana hairi angakpani aduk yamba miyam ama leiribado mama yaura akandadi angang do lokhatuna pukhatkisina hairi ngasaina pemta hairamdrak soktuna leiriba angang dugini ko chatkiba minute amamam sa aduki matik mamal yam khrib haibadi ngasai moina yenga leibado matam do manghalido mamal do yam habani minute khudingi e di thokba hel e khakpa kawba leikhidi minute 30 mukta aduna leikhi haibadi pung khaya mamu madu da kanamtana yengsinbi dana taraga lei habani haidi help to bidana adu hospital hek yobaga doctor singna magi treatment toke makhoina yamna kanna angang do hingna ba haidana hone saki adubu mangkiba matam singduna masadagi chatkiba iduna maram oiraga hingnabagi damakta mayoknabada I yaukide adubu doctor sing ninghana batawdana honaki adubu kanbadi ngamhodre nayan siki chahi nauriba chahi 15 khaktang ngariba punsi do mangba take adumna mahaki punsi do yamna tamthiba khusi amada laikide habtare mama mapagi kawba ngamlaroidaba thodok ama ohen kiba thodok karino
ꯀꯔꯤ ꯑꯣꯏꯍꯟꯈꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯁꯤꯀꯣ ꯅꯨꯃꯤꯠꯇꯨꯗ ꯅꯥꯌꯟ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯈꯠꯅꯈꯤꯕꯗꯣ ꯅꯨꯄꯥꯗꯨꯒ ꯃꯥꯌꯣꯛꯅꯈꯤꯕ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡꯁꯤꯒꯤ ꯃꯀꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯥꯎꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯈꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯇꯣꯟꯇ ꯅꯠꯇꯦ ꯃꯥꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯌꯥꯎꯔꯛꯈꯤ ꯌꯥꯎꯔꯛꯏꯕ ꯑꯉꯥꯡꯗꯨꯁꯨ ꯑꯅꯧꯕꯅꯤ ꯊꯥ 4 ꯃꯃꯥꯡꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯛꯄꯅꯤ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯔꯝꯃꯤꯕ ꯅꯥꯌꯟ ꯊꯣꯛꯂꯛꯄ ꯎꯕꯗ ꯈꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯅ ꯁꯥꯔꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯇꯧꯗꯅ ꯑꯁꯥꯎꯕꯔꯣꯝꯗ ꯑꯣꯟꯈꯤꯕꯅꯤ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯚꯥꯏꯑꯣꯂꯦꯟꯁꯇ ꯑꯣꯟꯈꯤꯕꯅꯤ ꯀ꯭ꯂꯥꯁ 8ꯀꯤ ꯑꯉꯥꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯈꯨꯠꯂꯥꯏꯗꯣ ꯄꯦꯄꯔ ꯀꯠꯇꯔ ꯅꯥꯏꯐꯅꯦꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯜꯂꯗꯤ ꯌꯥꯝꯊꯤꯅ ꯁꯣꯛꯄ ꯅꯪꯒꯅꯤꯕ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯌꯟꯗ ꯊꯤꯟꯈꯤꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯥꯌꯟꯗꯨ ꯑꯩꯈꯣꯏꯒꯤ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯔꯒ ꯃꯐꯝꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯁꯦ ꯆꯪꯈꯤꯕꯅꯦꯕ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯈꯔꯁꯨ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯀ꯭ꯂꯥꯁ 8ꯀꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯕ ꯈꯪꯕꯅꯦꯕ ꯄꯨꯂꯤꯁꯅꯁꯨ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯈꯪꯕ ꯉꯝꯂꯛꯈꯤ ꯈꯪꯂꯛꯄꯗ ꯃꯌꯥꯝꯅ ꯉꯛꯅꯈꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯒ ꯑꯇꯣꯞꯄ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯠ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯏꯟꯁꯇꯥꯗ ꯊꯥꯅꯕꯖꯥꯠꯅꯤ ꯃꯈꯣꯏꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯇꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯣꯟꯗꯨ ꯃꯈꯣꯏꯒꯤ ꯆꯍꯤꯗꯨꯒꯤ ꯂꯦꯡꯒꯥꯅ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯠꯇ ꯅꯠꯇꯦꯕ ꯌꯦꯡꯕ ꯃꯇꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯜꯂꯤ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯃꯤ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯒꯤ ꯆꯍꯤꯗꯨꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯃꯁꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯦꯟꯅꯕ ꯋꯥꯠꯄꯅꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯝꯅꯃꯛ ꯇꯣꯛꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯌꯟꯒꯤ ꯏꯃꯨꯡꯗ ꯑꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯕꯨ ꯈꯥꯡꯖꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯆꯥꯕꯨ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯄꯥꯝꯃꯤ ꯃꯈꯣꯏꯅ ꯀꯦꯁ ꯐꯥꯏꯜꯁꯨ ꯇꯧꯈꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯊꯤꯒꯠꯅꯕ ꯍꯧꯈꯤ ꯊꯤꯒꯠꯄꯗ ꯈꯪꯈꯤ ꯃꯗꯨꯗꯤ ꯁ꯭ꯀꯨꯜꯅ ꯋꯥꯐꯝ ꯀꯌా ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯅꯥꯌꯟꯒ ꯑꯉꯥꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯔꯛꯄꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯅꯔꯛꯈꯤꯕ ꯅꯠꯇꯦꯕ ꯆꯍꯤ 4मुक्ꯇꯒꯤ ꯂꯩꯅꯔꯛꯂꯕ ꯑꯗꯨꯝꯂꯕ ꯅꯨꯡꯉꯥꯏꯅꯗꯕꯅꯤ ꯍꯥꯏꯕ ꯈꯪꯉꯦꯕ ꯀꯁꯨ ꯅꯠꯇꯕꯗ ꯃꯔꯩ ꯌꯦꯠꯅꯕ ꯋꯥ ꯐꯖꯅ ꯉꯥꯡꯅꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯛꯏꯕ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯅꯨꯡꯗ ꯂꯩꯔꯛꯄ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯗꯨꯁꯤꯡꯗꯣ ꯁ꯭ꯀꯨꯜꯅ ꯀꯃꯥꯏꯅ ꯁꯣꯜቭ ꯇꯧꯒꯦ ꯍꯥꯏꯕꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝꯅ ꯇꯧꯔꯒꯁꯨ ꯍꯦꯟꯗꯁꯦꯛ ꯇꯧꯅꯧ ꯍꯥꯏꯔꯒ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨꯝꯅ ꯇꯧꯔꯒ ꯁꯥꯎꯕꯗꯣ ꯐꯔꯅꯤ ꯈꯟꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯑꯣꯝꯈꯠꯅꯔꯛꯄꯅ ꯀꯣꯟꯅꯊꯪꯗꯗꯤ ꯃꯩꯖꯥꯎ ꯍꯧꯔꯛꯄꯅꯤ ꯃꯔꯨꯑꯣꯏꯅ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯈꯠꯅꯩ ꯍꯥꯏꯔꯒ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯕꯤꯗꯕꯁꯤꯅꯤ ꯃꯁꯤꯈꯛ ꯅꯠꯇꯦꯕ ꯅꯥꯌꯟꯅ ꯁꯣꯛꯇꯨꯅ ꯇꯥꯔꯝꯕ ꯁꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕ ꯃꯗꯨꯗ ꯂꯩꯍꯧꯕ ꯗꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯏꯅ ꯆꯤꯡꯕ ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕꯁꯤꯡꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯈꯤ ꯃꯁꯤꯅ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯌꯥꯔꯤꯕ ꯑꯗꯨꯒ ꯑꯃꯅ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ ꯁꯣꯛꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯁꯤꯅꯦꯕ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯃꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯈꯪꯗꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯈꯛ ꯅꯠꯇꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯨꯝꯂꯕ ꯈꯠꯅ ꯆꯩꯅꯕ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯣꯡꯅ ꯃꯌꯥꯝꯅ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯃꯅꯨꯡꯗ ꯂꯣꯠꯁꯤꯜꯂꯝꯈꯤꯕ ꯃꯔꯝꯗꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯕꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯈꯜꯂꯒꯅꯤꯀꯣ ꯑꯗꯨ ꯈꯜꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯃꯤ ꯑꯃꯇ ꯂꯥꯛꯑꯔꯣꯏ ꯈꯜꯂꯕꯅꯤꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯉꯥꯛꯇꯅꯦꯕ ꯀꯦꯁꯀꯤ ꯃꯇꯥꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯣꯡꯃꯈꯛ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯣꯇꯦꯁ ꯐꯝꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯃꯤꯌꯥꯝ ꯑꯃ ꯂꯥꯛꯁꯟꯗꯨꯅ ꯄꯥꯛ ꯁꯟꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯑꯣꯏꯈꯤꯕ ꯄꯨꯂꯤꯁꯅ ꯐꯥꯎꯕ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯍꯨꯞꯆꯤꯟꯗꯨꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ ꯇꯧꯈꯤ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯈꯤ ꯅꯥꯌꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯗꯤ ꯀꯁꯇꯗꯤꯗ ꯊꯝꯃꯒ ꯂꯣꯏꯁꯤꯟꯈꯤꯕ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯕꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯨꯝꯃꯦ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯣ ꯁ꯭ꯀꯨꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯐꯁꯅꯨ ꯃꯤ ꯑꯃ ꯑꯣꯏꯁꯅꯨ ꯃꯥꯅ ꯐꯔꯒ ꯑꯩꯈꯣꯏꯁꯨ ꯐꯒꯗꯣꯏꯅꯤ ꯍꯥꯏꯗꯅ ꯐꯅꯕꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯗ ꯊꯥꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀꯔꯤ ꯇꯧꯅꯔꯤ ꯑꯉꯥꯡꯗꯣ ꯀꯔꯝ ꯍꯥꯏꯅ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯍꯩꯔꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜꯗꯨꯅꯁꯨ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯤ
स्कूलना नेग्लेक्ट से चाबीरोइदबनेब हाइदि रेस्पॉन्सिबिलिटी दो मोइना लौरिनेब ममा मपागी हेक मथंग स्कूल रेस्पॉन्सिबिलिटी लौरिनेब अदुना आंगांसिंग से करी तौरी हाबजे याम कुपना सेनबीब मथौ ताइब यंगचनबम मथौ ताइब कोइले लाइक ताकपिरग लोइनी हाब खक नतीब लाइक ती कइनो इरग लेब पोतुनि लाइक हाइसे अदु तंबगी वानी अदु नतब मयाम मा लैरिदना अदो अदुमबसु ताकपिगदबने हाब तारेको यंगसिनगदबने हाबसे थमजगे दुगा नसाइकी अनिसुबदा मो आइन हाइजनिंगसे सिना ममा मपा फैमिली दम लाकदोइनिको कोइगी ममा मपाना आंगांसिंगदा फोन पाहनबसे सिदगी थोकलप ngaktaनेब ngasai mamang da haigibdo insta da moigi khoi ngangna bada khoi jugot cha da ba khoi mi hat pa ngamgada bagi hek man bagi mong da thana ba ado kedo bagi class 8 9 10 pa ba ngangna insta pa do kari ngau do no mama pa na suen mangak tani ado thokloi habi leiti ba khoi tesu wari ni in haije aduna mama pa ju section bi ma thau tai ba insta pa ra kari no ba kana ba phang do se ad magi chahi laik tam gada ba chahi du da phone da ngau lagal lai ba mama pa du gi su asoi ba oi do ni adu maina haijani ai aduna सिगुम्बसे थोक्तनबा अदुम सेक्शन भी हाबसे थमजगे दुगा ngasi gi wari si matang se lotion jaragi matang gi wari damu मैं आपको ने थेक्नरसे या फरे